ꯄꯣꯂꯥꯡꯁꯤꯡꯁꯦ ꯁꯥꯕꯗꯤ ꯐꯅꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯦꯁꯦ ꯂꯩꯕꯕꯨ ꯀꯅꯥꯝꯇ ꯂꯥꯛꯇꯦꯅꯦ ꯇꯧꯔꯤꯁꯦ ꯀꯩꯊꯦꯜꯗ ꯌꯣꯟꯒꯗꯕꯁꯨ ꯄꯣꯠꯐꯝ ꯐꯝꯐꯝꯁꯨ ꯅꯤꯡꯊꯤꯅ ꯂꯩꯇꯦ ꯋꯥꯔꯒ ꯇꯣꯛꯏ ꯌꯨꯝꯗ ꯌꯣꯟꯕꯁꯤꯅꯗꯤ ꯐꯕ ꯑꯗꯨꯕꯨ ꯉꯁꯤ ꯉꯔꯥꯡꯁꯦ ꯄꯣꯂꯥꯡ ꯂꯩꯕ ꯀꯅꯥꯃꯠꯇ ꯂꯥꯛꯇꯦꯅꯦ ꯀꯩꯊꯦꯜꯗꯒꯤ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯀꯔꯝ ꯇꯧꯗꯣꯔꯤꯕꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯗ ꯀꯝꯗꯧꯅꯣ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯣꯔꯤꯕꯁꯤꯕꯣ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯃ ꯆꯥꯎꯕꯗꯨ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯄꯣꯂꯥꯡ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯃ ꯃꯣꯔꯥꯗꯨꯗ ꯉꯥꯛꯇ ꯐꯝꯕꯤꯌꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯃꯥꯃ ꯄꯣꯂꯥꯡ ꯌꯦꯡꯕꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯅꯤꯅꯦ ꯃꯅꯤ ꯄꯣꯂꯥꯡ ꯑꯃꯇ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯍꯥꯟꯗꯣ ꯅꯣꯏꯒꯤ ꯅꯅꯦꯅꯅꯦ ꯀꯩꯊꯦꯜꯗꯒꯤꯅꯦꯅ ꯄꯣꯂꯥꯡ 2 ꯂꯩꯔꯒ ꯂꯥꯛꯑꯦ꯫ ꯑꯣꯟꯊꯣꯛꯅ ꯀꯟꯈꯤꯗ꯭ꯔꯦ ꯉꯔꯥꯡ ꯑꯗꯨꯝ ꯇꯦꯛꯈ꯭ꯔꯦ꯫ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗꯒꯤ ꯂꯩꯔꯨꯆꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯀꯩꯊꯦꯜꯗꯒꯤ ꯑꯍꯣꯡꯕꯗꯣ ꯍꯣꯡꯉꯦ ꯍꯥꯏꯗꯨꯅ ꯂꯩꯁꯤꯜꯂꯒ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯀꯗꯥꯏ ꯅꯪꯉꯣꯟꯗꯒꯤꯅꯦ ꯄꯣꯂꯥꯡꯗꯣ ꯑꯃ ꯍꯦꯛ ꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯃꯥꯃ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯗꯒꯤ ꯃꯥꯃꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯈꯟꯕꯤꯔꯣꯅꯦ꯫ ꯑꯗꯨꯃꯅꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯣꯜꯂꯤꯕꯁꯤꯕꯨ ꯀꯥꯟꯅꯔꯤꯕ꯭ꯔꯅꯦ? ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯈꯔ ꯌꯣꯟ ꯈꯣꯠ ꯇꯧꯗꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯀꯌꯥ ꯐꯪꯉꯝꯒꯗꯕ ꯃꯥꯟꯗꯦꯕꯨ꯫ ꯃꯥꯃ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯋꯥꯔꯕ ꯖꯥꯠꯅꯤꯗ ꯑꯩꯁꯨ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯈꯜꯂꯨ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗꯅꯦ ꯇꯥꯟꯕ ꯌꯥꯕ ꯄꯩꯁꯥ ꯇꯥꯟꯁꯤꯟꯒꯗꯕꯅꯤ꯫ ꯅꯪꯅ ꯑꯁꯨꯝꯅ ꯌꯨꯝꯗ ꯐꯝꯗꯨꯅ ꯌꯣꯜꯂꯕꯗꯤꯅꯦ ꯀꯌꯥ ꯐꯪꯒꯗꯕ ꯃꯥꯟꯗꯦ꯫ ꯋꯥꯈꯜ ꯈꯜꯂꯨꯀꯣ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯃꯥꯃ ꯆꯥꯎꯕꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯑꯣ ꯑꯗꯨꯗꯤ ꯑꯩ ꯃꯔꯨꯞ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯃꯥꯗꯤ ꯂꯪꯐꯩꯗ ꯄꯣꯠ ꯆꯩ ꯇꯤꯛꯄ ꯆꯠꯄꯅꯤ꯫ ꯃꯥꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯑꯩ ꯃꯔꯨꯞ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯇꯥꯟꯅꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯁꯥꯔꯤꯕꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯣꯜꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯉꯝꯒꯅꯤ꯫ ꯃꯔꯨꯞ ꯔꯥꯖꯦꯟꯒꯤ ꯌꯨꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯆꯪꯒꯗꯕꯕꯨ ꯍꯪꯒꯣꯏꯕ ꯐꯥꯎꯔꯦꯅꯦ꯫ ꯑꯣ ꯃꯔꯨꯞ ꯔꯥꯖꯦꯟ! ꯑꯣ ꯃꯔꯨꯞ ꯔꯥꯖꯦꯟ ꯂꯩꯇꯕ꯭ꯔꯣ? ꯑꯩꯅꯦ ꯅꯇꯥꯎ ꯃꯅꯤꯅꯦ꯫ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ꯫ ꯑꯣ ꯏꯇꯥꯎ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯛꯑꯣ꯫ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ꯫ ꯍꯦꯛꯇ ꯆꯪꯂꯛꯑꯣ꯫ ꯑꯣꯟꯊꯣꯛꯅꯗꯤ ꯇꯟꯈ꯭ꯔꯦꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯗꯣꯏꯁꯦ꯫ ꯍꯣꯏꯗ ꯀꯩꯗꯧꯋꯦꯒꯦ ꯍꯦꯛꯇ ꯆꯪꯂꯒ ꯂꯣꯏꯔꯦ꯫ ꯏꯇꯥꯎ ꯃꯅꯤꯅ ꯀꯔꯤ ꯂꯩꯔꯕꯒꯦꯅꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯣ? ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯇꯥꯎ꯫ ꯏꯇꯥꯎ ꯔꯥꯖꯦꯟ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯏꯇꯥꯎ ꯔꯥꯖꯦꯟꯒꯤ ꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯄꯣꯂꯥꯡ ꯈꯔ ꯁꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯩꯀꯥꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯣꯟꯕꯗꯤ ꯀꯌꯥ ꯁꯤꯠꯄ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯪꯐꯩ ꯆꯠꯄꯗꯨ ꯌꯥꯎꯔꯒ ꯑꯩꯒꯤ ꯄꯣꯂꯥꯡꯁꯤꯡ ꯑꯗꯣ ꯌꯣꯟꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯇꯥꯟꯅꯕ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯌꯥꯏꯅꯦ ꯏꯇꯥꯎ ꯍꯦꯛꯇ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ꯫ ꯍꯥꯡꯆꯤꯠꯇꯣ ꯆꯠꯂꯁꯤ꯫ ꯅꯪꯁꯨꯅꯦ ꯌꯨꯝꯗ ꯍꯜꯂꯒ ꯄꯣꯂꯥꯡꯗꯣ ꯅꯪꯅ ꯑꯉꯝꯕꯈꯩ ꯁꯥꯔꯛꯂꯣ꯫ ꯑꯗꯨꯒ ꯄꯨꯔꯒꯅꯦ ꯄꯨꯟꯅ ꯌꯣꯜꯂꯨꯔꯁꯤ꯫ ꯐꯔꯦꯅꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯍꯥꯡꯆꯤꯠꯇꯣ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯂꯒꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯅꯤꯅ ꯋꯥ ꯀꯌꯥ ꯑꯃ ꯌꯥꯜꯂꯒ ꯄꯣꯂꯥꯡ ꯑꯗꯣ ꯃꯥꯅ ꯑꯉꯝꯕꯈꯩ ꯁꯥꯔꯝꯃꯤ꯫ ꯄꯣꯂꯥꯡꯁꯦ ꯐꯅ ꯌꯥꯝꯂꯦ꯫ ꯍꯥꯟꯅꯒꯤ ꯑꯔꯩꯕꯗꯨꯒꯗꯤ ꯆꯞ ꯆꯥꯔꯅꯤ꯫ ꯑꯍꯥꯟꯕꯅꯤꯅ ꯌꯥꯝꯁꯨ ꯄꯨꯅꯤꯡꯗꯦ꯫ ꯈꯔꯁꯤ ꯄꯨꯔꯒ ꯍꯥꯟꯅ ꯆꯠꯂꯒꯦ꯫ ꯏꯇꯥꯎ ꯑꯍꯥꯟꯕꯅꯤꯅ ꯌꯥꯝꯗꯤ ꯄꯨꯔꯛꯇ꯭ꯔꯦ꯫ ꯁꯤ ꯍꯥꯟꯅ ꯌꯣꯜꯂꯨꯔꯒ ꯌꯦꯡꯂꯁꯦ꯫ ꯃꯇꯨꯡ ꯇꯥꯕꯗ ꯌꯥꯝꯅ ꯁꯤꯠꯂꯕꯗꯤ ꯌꯥꯝꯅ ꯑꯃꯨꯛ ꯁꯥꯔꯒꯦ꯫ ꯐꯔꯦꯅꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯅꯦ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯏꯇꯥꯎ ꯃꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤꯗ꯫ ꯏꯇꯥꯎ ꯔꯥꯖꯦꯟ
ꯃꯐꯝꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣꯅꯦ ꯏꯇꯥꯎꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯂꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯅꯤꯅ ꯃꯐꯝ ꯑꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ ꯌꯦꯡꯕꯒꯤꯕꯨ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯀꯣꯏꯔꯦꯡꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒ ꯊꯦꯡꯅꯔꯦ ꯏꯕꯨꯡꯈꯣꯏ ꯃꯁꯤꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯌꯣꯟꯕꯤꯕ꯭ꯔꯥ? ꯂꯩꯖꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ ꯌꯥꯅꯤ ꯏꯕꯦꯝꯃ ꯀꯔꯝꯕ ꯄꯥꯝꯕꯤꯕꯅꯣ ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯂꯤꯕꯅꯤ ꯏꯕꯦꯝꯃꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯂꯧꯕꯤꯌꯨ ꯌꯥꯅꯤ ꯑꯗꯨꯗꯤ ꯍꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯅ ꯁꯥꯕ ꯄꯣꯂꯥꯡ ꯑꯇꯩ ꯑꯇꯩꯁꯨ ꯂꯣꯏꯅ ꯂꯩꯖꯔꯒꯦ꯫ ꯐꯅꯤ ꯐꯅꯤ ꯏꯕꯦꯝꯃꯅ ꯄꯥꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯕꯤꯌꯨ ꯑꯩ ꯂꯧꯈꯠꯆꯔꯛꯂꯒꯦ ꯏꯕꯨꯡꯈꯣꯏ ꯃꯃꯜꯗꯤ ꯀꯌꯥ ꯑꯣꯏꯒꯅꯤ? ꯏꯕꯦꯝꯃ ꯃꯃꯜ ꯁꯤꯅꯤ ꯍꯥꯏꯕ ꯑꯔꯦꯞꯄ ꯂꯩꯖꯗꯦꯗ ꯄꯣꯠꯁꯤꯡ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯏꯕꯦꯝꯃꯅ ꯀꯌꯥꯅꯣ ꯄꯤꯅꯤꯡꯕꯗꯣ ꯍꯦꯛꯇ ꯄꯤꯕꯤꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯅꯥ ꯈꯨꯗꯣꯞꯁꯦ ꯃꯁꯤ ꯑꯣꯏꯅ ꯂꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯏꯕꯨꯡ ꯋꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤ ꯈꯔꯒ ꯍꯦꯟꯅ ꯄꯥꯝꯖꯔꯤ ꯌꯥꯔꯒꯗꯤ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯄꯣꯠ ꯆꯩ ꯈꯔꯇ ꯁꯥꯕꯤꯀꯣ ꯍꯥꯏꯖꯕꯕꯨ꯫ ꯃꯅꯤꯁꯨ ꯇꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯇꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯥꯅꯁꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯏꯇꯥꯎ ꯔꯥꯖꯦꯟ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯛꯈꯤꯒꯦ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯁꯦ ꯏꯇꯥꯎꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯝꯕꯤꯔꯝꯃꯨ ꯐꯔꯦꯅꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯏꯇꯥꯎ ꯂꯩꯕꯤꯍꯧꯔꯣꯅꯦ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯈꯨꯗꯣꯞ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯏꯇꯥꯎꯒꯤ ꯏꯕꯦꯝꯃꯗ ꯄꯤꯔꯒꯦ ꯑꯁꯨꯝꯅ ꯃꯅꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯔꯥꯖꯦꯟꯁꯨ ꯃꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯣꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯅꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯃꯜꯁꯨ ꯌꯥꯝꯅ ꯌꯥꯝꯂꯝꯒꯅꯤ ꯃꯁꯤꯕꯨ ꯑꯩꯕꯨ ꯏꯇꯥꯎꯒꯤ ꯏꯕꯦꯝꯃꯗ ꯄꯤꯔꯗ꯭ꯔꯅꯦ ꯃꯣꯏꯅ ꯈꯪꯒꯗꯕꯁꯨ ꯂꯩꯇꯦ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯑꯔꯨꯞꯄ ꯁꯅꯥ ꯑꯣꯏꯅ ꯄꯤꯔꯒꯦ ꯑꯗꯨꯒ ꯁꯅꯥ ꯑꯁꯦꯡꯕꯁꯤꯅ ꯑꯩꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯒꯦ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇꯁꯨ ꯈꯪꯒꯗꯕ ꯅꯠꯇꯦ ꯍꯌꯦꯡ ꯏꯇꯥꯎꯅ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯂꯕꯁꯨ ꯁꯅꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯡꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯁꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯅꯥ ꯑꯁꯥꯕ ꯑꯣꯏꯅ ꯄꯨꯔꯒ ꯏꯇꯥꯎꯒꯤ ꯏꯕꯦꯝꯃꯗ ꯄꯤꯔꯨꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯖꯦꯟ ꯑꯗꯨꯅ ꯃꯇꯥꯎ ꯃꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯁꯅꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯦ ꯏꯕꯦꯝꯃ ꯂꯩꯃ ꯁꯅꯥ ꯈꯨꯗꯣꯞ ꯑꯁꯦ ꯏꯇꯥꯎꯅ ꯅꯪꯉꯣꯟꯗ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤ ꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯌꯨꯝ ꯑꯃꯗ ꯂꯩꯗꯨꯅ ꯄꯣꯂꯥꯡ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯍꯧꯔꯦ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯇꯥꯟꯗꯨꯅ ꯂꯥꯛꯂꯅꯤ ꯃꯇꯝ ꯈꯔꯗꯤ ꯃꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯍꯧꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ ꯃꯁꯤꯒꯤ ꯀꯥꯟꯅꯗꯕ ꯈꯨꯗꯣꯞꯁꯤꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣ ꯃꯁꯤꯗꯤ ꯐꯤ ꯑꯃ ꯌꯣꯝꯁꯤꯜꯂꯒ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯃꯅꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯅ ꯍꯦꯛ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯃꯥꯅ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯇꯥꯎ ꯔꯥꯖꯦꯟꯅ ꯃꯉꯣꯟꯗ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯄꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯂꯩꯌꯦ ꯂꯩꯌꯦ ꯁꯅꯥꯁꯨ ꯅꯠꯇꯕ ꯈꯨꯗꯣꯞꯇꯨꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣꯅ ꯑꯩꯅ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯅꯝꯁꯤꯜꯂꯒ ꯊꯝꯈꯤꯕꯅꯤ ꯂꯧꯊꯣꯛꯎꯈꯤꯒꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯗꯨ ꯁꯅꯥꯅꯤꯅꯦꯍꯦ ꯀꯥꯟꯅꯗꯕ ꯀꯥꯏꯅ ꯆꯠꯂꯨ ꯆꯠꯂꯨ ꯑꯃꯨꯛꯇ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯔꯛꯎꯆꯣ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯦ ꯑꯗꯨꯕꯨ ꯁꯅꯥ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯁꯅꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯔꯨꯞ ꯔꯥꯖꯦꯟꯕꯨꯁꯨ ꯃꯥꯅ ꯋꯥꯔꯧꯔꯦ ꯑꯩꯒꯤ ꯅꯨꯄꯤꯕꯨꯗꯤ ꯑꯩꯅ ꯊꯥꯖꯩ ꯃꯥꯅ ꯀꯩꯁꯨ ꯑꯣꯏꯗꯕ ꯉꯥꯡꯂꯣꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯔꯥꯖꯦꯟꯅ ꯁꯅꯥꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯂꯧꯔꯝꯂꯅꯤ ꯑꯗꯨꯒ ꯑꯔꯨꯞꯄ ꯁꯅꯥ ꯑꯁꯤꯕꯨꯅ ꯑꯩꯈꯣꯏꯗ ꯄꯤꯔꯝꯕꯅꯤ ꯄꯨꯛꯆꯦꯜ ꯀꯌꯥꯗ ꯄꯤꯛꯈ꯭ꯔꯕ ꯏꯇꯥꯎꯅꯣꯅꯦ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯏꯅꯤꯡꯊꯧꯗ ꯆꯠꯂꯒ ꯋꯥꯀꯠꯂꯨꯔꯒꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯤꯅ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯊꯧꯗꯣꯛ ꯄꯨꯡꯕ ꯑꯗꯨ ꯅꯤꯡꯊꯧꯗ ꯂꯣꯏꯅ ꯇꯝꯂꯦ
ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯔꯥꯖꯦꯟꯕꯨ ꯀꯧꯔꯛꯇꯨꯅ ꯋꯥꯍꯪ ꯄꯨꯡꯕ ꯆꯠꯊꯔꯦ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯕꯦꯝꯃꯗ ꯄꯤꯔꯝꯕꯗꯤ ꯑꯁꯦꯡꯕ ꯁꯅꯥꯅꯤ, ꯃꯁꯤꯒꯤ ꯁꯅꯥ ꯑꯁꯤꯗꯤ ꯅꯠꯇꯦ꯫ ꯃꯥꯅ ꯈꯪꯗꯗꯨꯅ ꯑꯇꯣꯞꯄ ꯃꯤꯒ ꯑꯣꯟꯅ ꯊꯣꯛꯂꯕ ꯖꯥꯠꯂꯥ? ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯃꯅꯤꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯒ ꯑꯃꯨꯛ ꯍꯪꯉꯤ, ꯏꯕꯦꯝꯃ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪꯉꯣꯟꯗ ꯄꯤꯔꯝꯕ ꯑꯗꯨ ꯃꯁꯤꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯑꯁꯤꯔꯅꯦ? ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯄꯤꯔꯝꯗꯦꯀꯣ? ꯅꯪꯅꯒ ꯈꯪꯗꯗꯅ ꯑꯣꯟꯅ ꯊꯣꯛꯈꯤꯕꯒ ꯌꯥꯎꯕ꯭ꯔꯕ? ꯏꯅꯤꯡꯊꯧ, ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯗꯤ ꯁꯅꯥ ꯈꯨꯗꯣꯞꯇꯤ ꯄꯤꯗꯦ, ꯑꯆꯝꯕ ꯈꯨꯗꯣꯞ ꯑꯁꯤ ꯄꯤꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯆꯃꯝꯅꯔꯗꯨꯅ, ꯏꯕꯨꯡ ꯃꯅꯤ, ꯅꯪꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ, ꯑꯩꯅ ꯐꯅꯕ ꯕꯤꯆꯥꯔ ꯇꯧꯒꯅꯤ꯫ ꯑꯗꯨ ꯅꯪꯅꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯝꯗꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ, ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯑꯩꯅ ꯈꯪꯗꯣꯛꯂꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯌꯨꯝꯗ ꯍꯟꯖꯔꯣ꯫ ꯑꯉꯛꯄꯅꯤꯅꯦ ꯏꯇꯥꯎꯃꯅꯤꯁꯦ, ꯏꯅꯤꯡꯊꯧꯗꯒ ꯋꯥꯀꯠꯇꯅ ꯇꯧ ꯂꯩꯔꯝꯃꯤꯅꯦ꯫ ꯃꯈꯣꯏꯅ ꯈꯪꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯀꯔꯝꯅꯕꯨ ꯈꯪꯒꯗꯣꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯔꯥꯖꯦꯟꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯃꯥꯒꯤ ꯁꯅꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯤ꯫ ꯁꯅꯥꯗꯣ ꯃꯥꯡꯖꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯄꯣꯠ ꯌꯣꯟꯕ ꯆꯠꯄ ꯅꯨꯃꯤꯠꯇ ꯐꯪꯂꯛꯈꯤꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯄꯥꯝꯃꯨꯖꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯏꯇꯥꯎ ꯔꯥꯖꯦꯟꯅ ꯁꯅꯥ ꯑꯗꯣ ꯁꯣꯏꯗꯅ ꯂꯧꯁꯤꯜꯂꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯏꯅꯤꯡꯊꯧꯅꯁꯨ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯊꯧꯔꯥꯡ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯅꯤꯗꯣ ꯔꯥꯖꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ, ꯏꯇꯥꯎ ꯔꯥꯖꯦꯟ, ꯁꯅꯥ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯪꯗꯕꯗꯒꯤ ꯃꯤꯒ ꯑꯣꯟꯅ ꯊꯣꯛꯄ ꯑꯣꯏꯔꯝꯃꯦ꯫ ꯏꯇꯥꯎꯗꯤ ꯀꯔꯤꯁꯨ ꯂꯥꯜꯂꯝꯗ꯭ꯔꯦ꯫ ꯑꯩꯅꯅꯦ ꯋꯥꯈꯜ ꯐꯠꯇ ꯐꯠꯇꯅ ꯈꯜꯂꯨꯔꯦ꯫ ꯏꯇꯥꯎ, ꯋꯥꯔꯧꯅꯕ ꯌꯥꯗꯦꯀꯣ? ꯑꯗꯨꯅꯤ ꯏꯇꯥꯎ, ꯑꯩꯅꯕꯨ ꯏꯇꯥꯎꯒꯤ ꯃꯥꯡꯅꯕ ꯀꯔꯤꯒꯤ ꯁꯤꯟꯒꯗꯣꯔꯤꯕꯅꯣ? ꯐꯔꯦ ꯏꯇꯥꯎ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯁꯤꯗꯒꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯂꯣꯏꯅꯔꯁꯤꯀꯣ? ꯋꯥꯔꯧꯅꯕ ꯌꯥꯗꯦꯀꯣ? ꯏꯇꯥꯎꯃꯅꯤ, ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ, ꯀꯔꯤꯒꯤ ꯋꯥꯔꯧꯒꯗꯣꯔꯤꯕꯅꯣ? ꯑꯗꯨꯗꯤ ꯏꯇꯥꯎ ꯔꯥꯖꯦꯟ, ꯉꯁꯤꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛꯂꯦꯟ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯏꯇꯥꯎꯒꯅꯦ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯄꯨꯟꯅ ꯍꯦꯛꯇ ꯂꯥꯛꯂꯒꯦ꯫ ꯑꯗꯣ ꯑꯩꯅꯦ ꯈꯔ ꯊꯦꯡꯅ ꯂꯥꯛꯀꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯇꯥꯎꯅꯅꯦ ꯈꯔ ꯊꯦꯡꯅ ꯍꯦꯛ ꯂꯥꯛꯑꯣ꯫ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ꯫ ꯔꯥꯖꯦꯟꯅꯁꯨ ꯍꯣꯏ ꯍꯥꯏꯕꯗꯒꯤ ꯃꯅꯤ ꯑꯗꯨꯅ ꯔꯥꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯔꯥꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯂꯧꯁꯤꯜꯂꯦ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯅ ꯁꯦꯠꯂꯛꯈꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯍꯨꯏ ꯑꯗꯨꯗ ꯁꯦꯠꯆꯤꯟꯕꯤꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯔꯥꯖꯦꯟꯁꯨ ꯃꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯏꯇꯥꯎ ꯃꯅꯤ, ꯀꯗꯥꯏꯗꯒꯤ ꯍꯨꯏꯅꯣ ꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ, ꯀꯔꯤ ꯇꯧꯔꯕꯒꯤꯅꯦ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯃꯁꯤꯒꯤ ꯍꯨꯏ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯉꯁꯥꯏ ꯁꯦꯠꯈꯤꯕꯗꯨꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯏꯇꯥꯎ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯏꯇꯥꯎ, ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯈꯪꯗꯦ, ꯅꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯨꯏ ꯑꯁꯤ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯇꯥꯎ? ꯃꯇꯧ ꯀꯔꯝꯅꯅꯣ? ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗ ꯐꯠꯇꯕ ꯇꯧꯗꯨꯅ ꯍꯨꯏ ꯑꯣꯜꯍꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯀꯅꯤ꯫ ꯃꯅꯤꯗꯤ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ, ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯃꯤꯅꯅꯦ ꯑꯩꯉꯣꯟꯗ ꯐꯠꯇꯅ ꯇꯧꯕꯁꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯅꯤ꯫ ꯏꯇꯥꯎꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯂꯥꯜꯂꯨꯔꯕꯒꯦꯅꯦ? ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯃ ꯂꯩꯔꯦ, ꯑꯗꯨꯅꯅꯦ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯨꯏ ꯑꯣꯜꯂꯤꯕ ꯑꯁꯦ꯫ ꯔꯥꯖꯦꯟ ꯃꯇꯥꯎ ꯃꯅꯤꯒꯤ ꯋꯥ ꯑꯗꯨꯗꯁꯨ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯔꯥꯖꯦꯟꯅ, ꯏꯇꯥꯎꯒꯤ ꯁꯅꯥꯗꯣ ꯑꯩꯅꯅꯦ ꯑꯔꯨꯞꯄ ꯑꯣꯏꯅ ꯏꯇꯥꯎꯒꯤ ꯏꯕꯦꯝꯃꯗ ꯄꯤꯔꯝꯕꯅꯤ꯫ ꯁꯅꯥ ꯑꯁꯦꯡꯕꯗꯨꯗꯤ ꯑꯩꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯏꯇꯥꯎ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯍꯟꯖꯤꯜꯍꯟꯕꯤꯌꯨꯅꯦ꯫ ꯃꯇꯥꯎ ꯔꯥꯖꯦꯟꯅ ꯊꯃꯣꯏ ꯁꯦꯡꯅ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯅꯤꯁꯨ ꯏꯪꯅ ꯇꯞꯅ ꯏꯇꯥꯎ ꯔꯥꯖꯦꯟ, ꯅꯆꯥꯅꯨꯄꯥꯗꯣ ꯀꯔꯤꯁꯨ ꯇꯧꯗꯦ, ꯏꯃꯨꯡꯗꯅꯦ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯔꯒ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯁꯦꯠꯂꯛꯄ ꯐꯤꯔꯣꯟ ꯐꯨꯔꯤꯠꯇꯣ ꯑꯩꯈꯣꯏꯅ ꯍꯨꯏ ꯑꯁꯤꯗ ꯁꯦꯠꯆꯤꯜꯂꯒꯅꯦ ꯍꯨꯏ ꯑꯣꯟꯕ ꯁꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤ ꯑꯗꯣ ꯆꯝꯊꯣꯛꯅꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯄꯨꯛꯆꯦꯜ ꯈꯣꯏꯆꯦꯜ ꯇꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ꯫